Hello mayam haji matam jam sare ku chama thina sare haisni bo ado mayam ko ising da saru normal ising thaga ne laiba khang bangam bagi matam na natre aba ku chama thina sare aduna mayam ising ai bi pang thak da thak chale aduna khanau na ba de hakchang sarum sarum do ba na tong ge phun ba lok ju khu ba adagi lok se mayam lok se henjana toksala pa ta de ko gi nakong manu se yam ha ka cha ba ne aba ado mayam nakong manu ha ka cha ba si ma satina nungai ta ba ne aba ado mayam sumai ni kya ni legani aduna dum pharmacy de hidak mayam lona chaksale hitari ba hidak tuna di adum hojik chagani ngakang lega budi yam jangna phake do ga sunga lega sum hori ba aduna dum ahau nai na lebani na ko ju hidak to toina dum chasale aduna mayam akoina chari ba hidak singsina di kona di dum side effect mayam oi halle adudi mayam tu hena khangai duni hidak yamna chaba je phate ba mayam puna ju khangai duni ado mayam asigumba hidak singje chadana bagi damata ingasidi mayam de yamna kanna ba product ama puduna laksari sida loye nature sogi tulsi leaf powder sinyaba asigi 100% natural ni do akuna hidak chabi mahuta asigi tulsi leaf powder se asije kai gumasi na ba taraga de ekoi haksang da side effect amata o helaroi ado mayam asije haijana ba natie ba ko asigi se 100% natural ni loina na asije government republic gi su certified oiba product ne ba ado mayam akoina hana angang oiringai gi matam da khanau ka na ba matam da khoi maina tulsi mana je ani dum thalaga singa dum suraga pitha me ba ko aduna kai di aduna kyamu yamna kanai haida ko dum thakpa ga ngak tang le ga adum pha khare du pura jadu dumaina ne jadu tok samba dumaina taw bane aba jam jangna pha ke adu jo dumaina amurak anirak thak theba matung da di amu kamu lokhuba khopa jamu hana tawrakte aba adu mayam adugi hujiki tulsi mana suraga thakpa hide akoina yam toina thakpa taraga su ko akoi asana kemta side effect amata oiroi aba asidi natural ni na kaishumta side effect oiroi aba do hoji matam je jumthong hujing ju tulsi pambi dum thana rabane do aigi ju si de tulsi pambi tha ba aduna mayam akoina lokara khura ko matam da tulsi mana je dum hanjan hekpa ko ba asmaina taw ba se dum nungai te na ko aduna mayam tulsi mana do happy uranu aduna mayam asigi nature sogi tulsi leaf powder se asigi se oina sijina rasi do asigi siga 200 gram gi sumaina packet macha mala e do ga asiga loina na asida rohani amsu yaure e do asigi hani siga asigi powder siga naina raga dum thakto ini aba de isinje sumaina khara khara lumbu lumbu salani aduga tulsi gi powder se asi hapsan doini aduga ngahak sohan doini ado mayam tulsi da vitamin C vitamin E vitamin A calcium magnesium phosphorus iron amadi potassium se puna mag yauri aduna ekhoina hidak ki bahutta tulsi powder se oina sijinaraga de ekhoi haksana anabam ta changba ngamlaroeba adu ta sunatana tulsi da anti inflammatory properties mayam habadi asabagi saruk se mayam ma yawuduna ekoi haksang da kok chikpa lokhuba arum hauba I mari phattaba asigumba kaya arum dagi ngakthuiyaba do mayam tulsi powder se ekhoina kari karamna sijinagani habada adugi damata sigi chening macha sing chupire e tulsi ki mahi do sida laire famdare ba matunda sumaina khara dumu bane adui do mayam ai hujik thage tulsi manam dum na mane khara khara sung khaso su to bane ado mayam na kai gumba sigi nature sure tulsi leaf powder se kai gumba mayam na pambira ga de description da adugi link da hapcherunge mayam changa ga purchase to biro